Parliamentary Secretary MLA Taramathoy gi laibak ngasi leplagani Govindas Konthojam Yamthong Haukif Imphal da halakre Manipur lengak pariba BJP na lusing basung sinaba lengak asida Parliamentary Secretary oina thabak puramkhiba MLA Taramathoy gi maraibak lepkadwa case ki aroiba hearing ngasi pangthoklagani case asiga mari leirana Congress Party na MLA ani Delhi da station tawduna thamhankhre amaromda nahan makhai Mapanda pau phongadna leiruba MPCC gi hanagi president Govindas Konthojam amasung mapanda layeng bachatluba Yamthong Haukip ngarang Imphal da thunglakre MLA Joy Kisandi hana thunglakhrabane makhoi ahum Congress thadokuna chatkadra natraga chaloidra haiba chapchana khangba ngamdre pausi asina phangba pauna hai Congress ke MLA DC Thaisina petitioner warga Election Commission of India ki mathakta tharakhiba writ petition civil number 151/2021 gi hearing Supreme Court final disposal hayang ayuk pung taraga min kunthra taba matamda tawragani haide hayang sathagadoriba final disposal asida special lit petition civil number 2001/2005/2021 amadi special lit petition civil 2386/2390/2021 su punna khanagani haide Congress ki MLA DD Thaisina Election Commission of India ki mathakta tharakhiba Parliamentary Secretary oina thabak puramba ruling party da yauriba MLA taragani thoibu Office of Profit paibagidamak disqualify tawpham thoi haiduna Election Commission of India da aiba cherol thaduna haibada commission na thabak to onthoktabadagi writ petition civil adu court asida file tawrakhibane hiram asiga mari lenana High Court of Manipur da tharakhiba case amaga mari lenana court asina Kumja 2020 ki September 13 Manipur Parliamentary Secretary Appointment Salary and Allowance and Miscellaneous Provisions Act 2012 amadi the Manipur Parliamentary Appointment Salary and Allowance and Miscellaneous Provision Repealing Act 2018 ase Constitution ki wang madani amadi masi chatnaba yaroidaba act ni haina phongdorokibadagi MPCC gi lusingba singna Manipur gi Governor da MLA Taranithoi asibu Office of Profit pai haiduna disqualify tawbinaba haijakhibani Governor na Election Commission of India dagi masigi mari lenaba wakhalon sing lawkhiba leikrabani madugi makha tarakpada Congress Party na Supreme Court of India da case asi file tawkhibani haukiba July 5 da sathakiba hearing amada hairiba case asigi final disposal asi hayeng tawnaba matam lepkhibani haide amaromda hayengi hearing asigi akupa paulawnaba Congress ki MLA TS Lokesor amadi Alfred Kangam Arthur Delhi da station tawduna lehenkhre panba yabadi BJP gi MLA sing Khurai SC gi MLA Susendro Khetrigao SC gi N Indrajit Kairao SC gi L Rameswar High School SC gi TH Satyavrata Sekmai SC gi TH Dingko Konthojam SC gi Dr S Ranjan Mayang Imphal SC gi K Rovindro NPF के MLA सिंह फुंग्यार एसीगे के लाइसियो चिंगाई एसीगे खासिम बासुम तामई एसीगे अवांगबो नियुमाई अमदी इंडिपेंडेंट MLA जिरिबाम एसीगे उसबाउद्दीन हौजिकसु लिपाइरिबा BJP न लुसिंग बलेंगाक असिगे अंगन बसरुक्ता पार्लियामेंट्री सेक्रेटरी ओइना फम पुरखिबने कर्फ्यू निपानी चनबा कोविड की फिबम फगत्रे कर्फ्यू मखा समथरबा याई कोविड-19 की डेल्टा वेरिएंट के मरी थदनबा लेंगाकना मणिपुर सिनबा थुंगना थमखिबा नुमित 10 की कर्फ्यू ngarang nipani chankhre adubu COVID-19 लाइसेट की फिबम असिदि फगलकपगी ममी ताद्रे मरमदुना कर्फ्यू असि मखा समथरगा COVID-19 लाक्सिनबा थौरांग तौरबा याई स्टेट सिंगिंग अमखैगी चयेतनबा मपुंग ओइना अमित शाह की मीटिंग द खनखे nghan thang नुमित सिलोंग द पांगथोकिबा यूनियन होम मिनिस्टर अमित शाह अमसुंग अवांग नोंगपो के स्टेट सिंगी चीफ मिनिस्टर गा पांगथोकिबा मीटिंग मपुंग ओइना स्टेट सिंगी मरक्ता लैनरिबा ngamkhैगी चयेतनरिबा सिंग खनखे मासिगी सु मथक्ता इंसर्जेंसी अमसुंग ड्रग की वाफम सु खनखे मीटिंग अदुदा सरुक याखिबा चीफ मिनिस्टर अयाम्बना मीटिंग दुदा अपेनबा फोंदोकनरबसु मिजोराम के चीफ मिनिस्टर जोराम थंगादे वाफम मता फोंदो हाइबा याखिदे असम का मिजोराम का हौखिबा था खरा असिदा ngamkhैगी अकनबा उंखनबा लैरिबने सिक्किम की चीफ मिनिस्टर PS गोलेना हाइखे अखोइगी मिजेंगदे मपुंग ओइना चाखत थौरांगदने मीटिंग अदुदा खनखिबा वाफम सिंग अदुदा अपेनबा पोए अरुणाचल प्रदेश के चीफ मिनिस्टर पेमा खांडूना मीटिंग अदु
पुवारी अमा सेमलबनी असम की चीफ मिनिस्टर हिमंत बिस्वानसु ngamkhai gi matangda warol amata phongdu yakhide mahakna haiki ahanbo oina India government na NESAC gi khuthangda lamdam asigi technology sakhot halai Prime Minister Narendra Modi gi luching makhada awang nongpok asida chauna ahongba purak lagani Manipur gi Chief Minister N Biren haiki meeting adu da hojik oiriba law and order gi phibam amasung tourism project ki matangda khanakhe ngamkhai gi wafam amasung ising ichau gi matangda sukhanakhe Pumnamak asi amamamta oina kogananaba hotnabada yanakhe drug ki wathok asisu punna thengnaminabagi wafam yanakhe Tripura ge CM Bipalap Kumar Dev na haiki lamdam asigi economy amasung sathok chasin gi phibam phagathanabagi wafam khanakhe Chandel district ke Khengzoi subdivision manung dalaiba khul kharadi COVID-19 gi vaccine kaptre Chandel district ki manung chanba Khengzoi subdivision ki manung chanba khul kharadi COVID-19 vaccine kapthokpagi thabak asina yauksinba ngamdana leire vaccine gi maramda social media da sandorokpa aranba pau kayana manung hanjinba mafam da leiriba miyoi sing vaccine kapa thorakpagi chang yamna nemle adum oinamak district administration na honaduna miyam vaccine kapthokhanana ba thabak laukhatli haina Chandel district ki deputy commissioner Mayang Lambam Rajkumar na phongdorokle pau si asina phangba pau na hai Chandel district ki manung chanba Khengzoi block asina district asigi manung da lariba block ahum gi manung da vaccine ka thokpu gi chang khwaidagi nemle Khengzoi subdivision ase Chandel district ki manung da khwaidagi sothana laiba subdivision ama oiribani chaurangna khul hompu go humdoi rom lairiba subdivision asida vaccine ka thokpu gi chang asi yamna nemle hawjik phawbada Chandel district ki oina punna vaccine ka thokpa yaraba miyoi lising yangkhai ni thoi chatret ka kuntaruk leibagi manung da July 13 phawbada miyoi lising kunithoi chamapan yangkhai mapan ahanba dose ki vaccine kapthokre masigi manung da Chandel subdivision da kapa yaraba miyoi lising kuntaret ka chamapan mari leibagi manung da miyoi lising tarahumdoi chamapan kunmapan vaccine kapthokre chakpi karong subdivision da kapa yaraba miyoi lising taramaga chahum ga marifu mapan gi manung da miyoi lising manga chamapan kunmathoi khaktamak vaccine kapthokle masiga loinana Khengzoi subdivision ki manung da vaccine kapthokpa yaraba miyoi lising mapan chamari kunthahumdoi leibagi manung da miyoi lising ahum ga chama mapan vaccine kapthokre haide Khengzoi subdivision da vaccine kapthokpugi chang nemliba sigi maram asi mapung oina miyamna covid vaccine gi maram da social media da sandokliba aranba wafam asi taraba matung da vaccine kapthokpa ki badagi thoroktabagi wafam lai chingi khulgi miyam di chipsingi yaka yenglaga thavak tawbana kanagumba chipsingna tawdana ba haiba thabakta inkhibana vaccine kapthokpugi thabakta apanba hek thoi masiga nongju tha oibana lambi thongda khudong chadaba kaya mayoknaba leire subdivision asigi lambi sing asida 4x4 gi gari natrabadi chatpa yadabagi phibam amada leire masiga loinana manung hanjinba khul kharadi lambi leirabasu turel sing thong leitabana nongju tha oibana ising chawbana gari chatpa yadabadagi khul sing da vaccination team sing yauksinba ngamdaba leire adubu team sing adu hana khul ani ahum punsilaga vaccine kapagi thabak tawrambadagi haujikti khulda chatlaga vaccine kapthokpagi thabak chathare haire subdivision asigi manung chanba roiba khuloriba Myanmar ngamkhaiga tainana leiriba New Somtal village asida Chandel da gelambi phaunaraba phawbada molcha manaki tuibang turel lananaba thong leitabana nongju thagi matam asida vaccination gi team sing yauksinba ngamdabana vaccine kapagi khudong chaba phangdana leiri haire masina maram waraga subdivision asida vaccine kapthokpugi chang nembani haide deputy commissioner Chandel Mayang Lambam Rajkumar na pauksi asiga wari sanabada hai Khengzoi subdivision asi chathok chasinda khudong chadaba mafam ama oibana vaccination team sing changsinbada awaba kaya mayoknare covid vaccine gi matangda sandorokpa tonga amadi aranba pau kaya asina karisu khangjadaba chingmi miyamgi wakhalda akiba phawonbadagi vaccine kapthokpugi chang yamna nembane District Administration ki maikay dagi miyam gi pukningda vaccine kapthokpa matamda lariba chingnaba kohananaba local MLA mafam adugi civil organization sing Cookie Ship Association Cookie Student Organization na chingba singa khusam naraga miyam wakhal tahananabagi thabak sing laukhulakpadagi hana vaccine kapu yaramdaba khul sing tapna vaccine kapthorokpa haurai haujiksu akhanaba miyam wakhal tahanbagi drive asi leptana changselli subdivision asida vaccination team asi mari semlaga khulda changduna vaccine kapthokpagi thabak changselli adubu laibak thibadi team sing adugi maraktagi positive oiba yaurokpadagi
हौजिक मतम खरगी ओइना वैक्सीन कापगी थबक असि लेपलगा लेदे मखा ताना टीम थाजिननब होटनरी हाइखे महाकना हाई कोविड वैक्सीन कापथोक्त्रिबा खुलसिंगदा टीम सिंग थाजिनदुना मियाम वैक्सीन मपुंग फाना कापथोक्नबा थबक लौखटली हाइना महाकना मखा ताखे न्यू सोमताल असि हानादे मोरेरोमदगी चंगलंबा अदु हौजिकति चांदेल डिस्ट्रिक्टगी चंगनबा होटनबदा अवाबा खरदी लई हाइरे ngasi phawbugi manungda upload tawgadabane Board of Secondary Education Manipur na lawba HSLC examination 2021 ge regular candidate sing ge external marks sing upload tawbagi aroiba matam asi ngasi tang 16 ni haina mari lenaba school sing ge principal headmaster amasung headmistress sing da khangalakle loina na hairiba numit asidagi makhatana external mark upload tawbagi matam sangdoklaroi board na hana na pikraba guideline adugi matungina hairiba matam asigi manungda upload tahogdaba school sing adugi parikya gi phal laukthok loi haina board ki secretary Dr. S Mangijauna ngarang notification ama thokre nong madamiyo lising amaga chani taret positive oide Imphal East amasung West covid makon oide hauki bapung kun mari asigi manung da state asida miyoi lising amaga chani taret positive oide tarahumdoina laikhidre chani pan humpu marina discharge tawkhre haina covid-19 common control room na thadorok pacherol amana haide district ki oina positive oidaba sing adude Imphal East ta chaniga maudra mari Imphal West ta chahum kun manga Thoubal da chamaga taruk Bisnupur da maudra mapan Kaksing da yankhai nipan Ukhrul da taramathoi Churachandpur da chamaga manga Chandel da nifu mari Senapati da ahum Tamenglong da nifu Tengaupal da taraga taret Kangpokpi da yankhai mari Kamjong da mari Ferzol da ama Jaribam da tara mari amasung None da kunipan ne private school singi senthok hantharakpana oja singi tolo piba ngamdabagi phibam da lakle COVID-19 पाक सना संदरोखिबना मरम ओइरगा मणिपुर की स्कूल सिंग चाही असि हौरकपदगी हांगबा ngamdana lakle मणिपुर दा लाइचत असि की फिबम खरा फगलखिबा मतमदा स्कूल सिंग एडमिशन तौहंदुना स्कूल काबा हौनरुरबा मतुंग अमुक हन्ना कर्फ्यू थमजिलखिबना मरम ओइरगा ngasi fauba स्कूल सिंग हांगबा यादना लेide लाइंगा की इंस्ट्रक्शन मतुंगिना स्कूल सिंग ना ऑनलाइन क्लास तौदुना अंगांग सिंग लाइरिक तंबीरबसु ममा मपा सिंग ना फी थिरक्तबना private school sing da lariba oja sing tolo piba ngamdabagi phibam da lakle India pumbagi ona Central Square Foundation kauba NGO amana thijin kibagi report matungina school sing da revenue lakpagi chang hanthakibana oja sing gi thagi tolo piba ngamdabagi phibam da lakle Manipur gi oina lengak nam hairoi sing gi fee cha da yankhai thina baduga oja sing gina thagi tolo na cha da humbudra pi na bakhangan khrabasu hai riba fee gi chang asida mama pa sing na school da laktuna natraga online da fee thiraktabana school singda chauna khudong sadaba mayok narakpane Central Square Foundation gi record matungina private school sing asida oja singi thagi tolop chada yankhai natraga masigi makha da piba thengnai school sing na makhoi gi sokchilakliba sel thum gi phibam phagalaknaba laingak ta gi senthang lobagi matang da private school chada humbudra taret na loan natraga senthang loba pamde madugi maru oiba maramdi senpham sing adu singatpada polum ama oirakpa yaba adunani Laibak asigi private school chada ahumna loan phangkhre aduga chada mangana loan launaba process tawre private school singi oja singi thagi tolop hantharakpa aduna maram oiraga COVID-19 laichat manungda sel thumgi awaba chauna mayokna re private school kharana de oja singi thagi tolop piba ngamdaba phawba yawe private school gi oja chada yankhai mari de lockdown gi matam asida sel lakna bagi atopa pambai leite haide muibagi hakchang gi phibam khudong thiningai oidre NDA exam mai paklaba naubada lupa lising kunthra piduna pukning thawatkhre Mirabai da lupa lak ahum piragani laukthokre Union Public Service Commission UPSC na loba National Defense Academy NDA exam da kuntaret super rank ta laktuna mai paklaglaba namoizam mitai da Education Minister Rajena ngarang lupa lising kunthra piduna pukning thawatkhre senpham adu mahakna training tauba matamda sizinana bagidama khusinakibane ngarang minister na Imphal West ki Salam Khulda laiba nawbagi yumda chatuna mahakbo ikai khumnaba utke thauram aduga mari leinana minister Rajena hai India gi masang yamlaba miyam marakta Manipur dagi nawbana NDA exam da mai paklakhiba si araiba amadi natre apikpa state asidagi asigumba fida ama phanglaba nawbabu mipum khudingmakna pukning thawgatle asigumba exam sing asi yawningba miyoi singda model ama oiragani nawba khongampat khunauda chaurakhe en naran amasung Premila Laimagi Machanupane Mahak Sainik School Imphal da tamlakhe sports amadi co-curricular activities sing da mai pakpa misak amasu oina haurakhi haire thauram aduga mari lenana Education Minister na Tokyo Olympic 2020 da weightlifting masana da
silver medal fanglaklebi Saikhom Mirabai Chanu da ikai khumnaba amasung pungning thawgatpa oina lupa lakh ahumgi case incentive award piragani haikhi thauram aduga mari lenana lamsang assembly constituency gi manungda leiba lawmi singdasu til hida kapnanaba sprayer sing yanthokhi loinana jila parishad member pradhan BJP mandal lamsangi worker kayasu saruk yakhi criminal case mayok nariba officer bu director uheluba authority dasa tagadoribra state lenga ki department of personnel and administrative reforms personnel division gi under secretary na chaliba tha asigi nipanda order ama thoktuna state veterinary and animal husbandry department ki joint director planning oina laiba dr sabungbam nanda kisorda department asigi director in charge ki pham thindok department manung da khoirang khoisauna ba pendaba maram ama thoklaktuna court yaurakpa yabagi phibam yaure hairi pauge lekhun amagi matungina state veterinary department asigi hangduna lakhiba director gi pham asi dr ch nanda kisorda in charge basis ta puhan kiba simak mari lenaba state authority ge khanthaukdaba natraga government employee singa mari lenaba hana semduna leijaraba rule sing thugaibagi thawong amani hairakle masigi su mathakta DPN AR department masamagna chahi asigi March 8 da thokiba order adu khongoinaba thawongne haire Dr. CH Nandakishore se hauji criminal case khara mayok naduna chief judicial magistrate Imphal East ki court ta criminal miscellaneous case number 44 of 2021 gi makhada accused sama oina case pending da leire Porompat police na kumja 2013 da Nandakishore yauna veterinary department asigi official tarik ki mathak talakhut kiba criminal case ka mari lainaba FIR gi matungina ngasi phawo court case asi mayok naduna leiribani Dr. Nandakishore ki mathak criminal case ama court pending da leiri haibasi Superintendent of Police CID SB Manipurna chahi asigi June 13 state lenga ki joint secretary veterinary da pikhalakhiba official letter number 5462521 SB issue number 1350 dasu mayek sengna phongdokhrabani haire veterinary and animal husbandry department asida deputy director oina leiriba Dr. S Indrana asigumba higher authority ki thawong mawung maril tadba si sumthoktuna afaba department nama uhena ba pandamda chief minister amasung DP gi commissioner yauna state authority singda kayara khanna wakat thangat ki basu leire Dr. Nandakishore bu higher authority na thabak tagi suspend tawgriba phawba mahagna authority da wakat palep loi hairakle cherak asida Dr. Nandakishore na masagi maral ngakthokchana bahaiduna Manipur High Court ta Cabinet petition ama chaliba July 13 ta langkhat khre haire mahaki thawong asi makti masagi maral kaya leire haibadu uthokchabani haina paugi lekhun asina makhatana phongdorokle Mau area da national highway namthakibadagi lambi tatkiba yabagi phibam da leire national highway number 2 da koilas thakiba chahi amarom khaktamak ngairiba Senapati district ki Mau amasung Tadubi area da lambi namthakibadagi national highway asi tatkiba yabagi phibam da leire haire hairiba area sing asi pothole kaya ama leibada natana lambi saru kaya ama chekhaiba yauri haire area asi da hujik lambi namthaba kaya ama leire maram aduna mari lenaba authority na athuba matamda yengsinbaga loinana semjin bidaba taragade highway asigi lambi asi tattuna phaunadaba yabagi phibam oiraklagani haire Mirabai Chanusu atai sanaroi singumna lam quarter amadi DSP ki pham pibiyu haukiba July 12 dagi August 9 fauba Japan gi Tokyo da chathariba 32 raksuba Summer Olympic Games 2020 da KG nefu mapan gi weightlifting category da Bharat ki mahut sinduna saruk yaribi Manipur gi nongpok kakching dagi Kumari Saikhom Mirabai Chanuna clean and jerk ta KG 113 thangatuna punna KG chaniga ni thangatuna Olympic Games asida silver medal logduna laibak asigi mingchat purakliba weightlifter Kumari Saikhom Mirabai Chanusu state asigi atai sanaroi singda khudong chaba pibagumna lam quarter amadi yamdrabada deputy superintendent of police DSP gi thampibi yohaina external affairs education gi union minister of state oriba lok sabha gi MP Dr. RK Ranjanna sarkar gi pukning singsilakle nupi macha ama rape tawbaga loinana mangakaktuna hatkiba miyoi punsi chupa phatok pi khre chahi nipan gi nupi macha ama bu rape tawbaga loinana mangakaktuna hatpagi maral siraba nupa ama Varelege special Pokso court amana punsi chupa jail da leibagi charak pi khre court aduna thangja numita accused adubu fine oina lupa lakh ahumga makhai pinaba su khangan khe kumja lising ani tara tarukta chahi nauriba nupi macha adu Varele district ke Chainpur area da siramba thengna khe chahi manga gi mamangda masage lau singu bagi lam leijadaba laumi imung amage nupi macha adu
ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯥꯟꯅꯃꯤꯟꯅꯈꯤꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗꯒꯤ ꯃꯥꯡꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯆꯍꯤ 18 ꯁꯨꯔꯕ ꯑꯦꯀ꯭ꯌꯨꯖ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯆꯤꯟ ꯑꯃꯁꯨꯡ ꯃꯃꯥꯏꯗ ꯈꯨꯠꯇꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯔꯦꯞ ꯇꯧꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯑꯊꯧꯕ ꯊꯥꯡ ꯑꯃꯅ ꯃꯉꯛ ꯀꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯍꯛꯆꯥꯡꯗꯨ ꯆꯨꯒꯤ ꯂꯧꯕꯨꯛ ꯑꯃꯗ ꯐꯨꯝꯖꯤꯟꯈꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯈꯣꯡꯒꯤ ꯁꯔꯨꯛ ꯂꯩꯕꯥꯛꯇꯒꯤ ꯍꯦꯟꯒꯠꯅ ꯂꯩꯕ ꯎꯕꯗꯒꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯐꯪꯈꯤꯕꯅꯤ꯫ ꯑꯦꯗꯤꯁꯅꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯥꯎꯖꯦꯜ ADGC ꯔꯥꯇ꯭ꯔꯤꯝ ꯔꯥꯖꯄꯨꯠꯅ ꯍꯥꯏ ꯑꯦꯀ꯭ꯌꯨꯖ ꯄ꯭ꯔꯚꯤꯁ ꯀꯨꯃꯥꯔ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝꯗ ꯂꯩꯔꯝꯕꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁꯅ ꯐꯥꯈꯤ꯫ ꯃꯤ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯏ ꯇꯩꯔꯕ ꯐꯤꯔꯣꯜꯁꯤꯡ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯗ ꯁ꯭ꯄꯥꯝꯇꯣ ꯖꯋꯥ ꯇꯩꯔꯝꯕꯁꯨ ꯊꯦꯡꯅꯈꯤ, ꯃꯗꯨ ꯐꯣꯔꯦꯟꯁꯤꯛ ꯇꯦꯁꯁꯤꯡꯗ ꯚꯦꯔꯤꯐꯥꯏ ꯇꯧꯈꯤ꯫ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯄ꯭ꯔꯚꯤꯁꯀ ꯂꯩꯃꯤꯟꯅꯈꯤ ꯍꯥꯏꯕꯒꯤ ꯏꯚꯤꯗꯦꯟꯁ ꯂꯩꯕꯇ ꯅꯠꯇꯅ ꯃꯃꯩꯊꯪꯗ ꯃꯁꯥꯅꯁꯨ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯍꯥꯏꯗꯣꯔꯛꯈꯤ꯫ ADGCꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯔꯠꯇ ꯋꯤꯠꯅꯦꯁ 15 ꯄ꯭ꯔꯖꯦꯟꯠ ꯑꯣꯏꯈꯤ꯫ ꯄ꯭ꯔꯚꯤꯁ ꯄꯣꯛꯁꯣ ꯑꯦꯛꯀ ꯂꯣꯏꯅꯅ IPCꯒꯤ ꯃꯤ ꯍꯥꯠꯄ, ꯏꯚꯤꯗꯦꯟꯁ ꯃꯥꯡꯍꯟꯕ ꯑꯃꯁꯨꯡ ꯔꯦꯞꯀ ꯃꯔꯤ ꯂꯩꯅꯕ ꯁꯦꯛꯁꯟꯁꯤꯡꯒꯤ ꯃꯈꯥꯗ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯀꯣꯔꯠꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯀꯣꯔꯠꯅ ꯄ꯭ꯔꯚꯤꯁꯇ ꯂꯨꯄꯥ ꯂꯥꯈ 3,85,000 ꯐꯥꯏꯟ ꯇꯧꯈꯤ꯫ ꯁꯦꯟꯐꯝ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯏꯃꯨꯡꯗ ꯄꯤꯒꯗꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫